Tongan-tonganba pausisingda phongkhiba pausingdagi maruoiba pausing miyamna pijari. Kuki zone kundaba mafamsingda security force na attack tawba haibase sugi groundon thugaibani Kuki Inpi. Santi puraknaba Wakhanlonda Union Home Minister gi thawrang makhada advisor notice haptuna KNO amasung UPF ki kumja lising aniga nipanda suspension of operation su nakan ahungi marakta sign tawnaki. Masida constitutional framework ki manungda applicable oiba settlement ama puraknaba Manipur lengakna thawrang lawgadabani. Adubu sugi ground run thugaiduna Manipur lengakna mamang sehi 2024 gi January thada NBRena lusingduna cabinet na nakan ahungi marakta satnariba suspension of operation sudagi toki amadi Kuki zone kundariba mafamsingda security force na attack tawba haibasi sugi ground run thugaibani haina Kuki Inpi Manipur timna chief minister Nongthomam Birenda Maran kya sirakli. Kuki Inpi Manipur gi Information and Publicity Secretary Wakhanlon Khangminasi Thadorokpa Cheron amana hai Chief Minister NBRena hingsa gi thogdo wathok sing thohandana bahotnabagi mahut maidai radical singna luchingba state force sing thajinduna Kuki zone khundariba khulsingda attack kya chathalakli Belly district ki maidai khulsinga thangana leiriba Kuki zo khulsing makha tana leptana state force singna landari Manipur da santi hanjilaknaba Kuki zo MLA singa wari sanare haina Chief Minister NBRena phongdokpa leirabasu Chief Minister na Kuki zo MLA taraga wari sanaba leite sumnagi MLA amani khak wari sanana bahotnai masimak na peace missile fail oibani Manipur da kangluk ani gi marakta irang thokpadagi hingsa gi thokdok sing thohandanabani haiduna Kuki zo amasung maitai community ani na khundaba mafam singi tainabada buffer zone thambani laibak thibadi Chief Minister Nongthomam Birena hokhiba sahi December 18 ta CRPF ki IG amasung DGP da akanba instruction piduna buffer zone ama oiriba Kangpokpi district ki Saibol Kunda troop sing thazilakibani Asigumna NBRena mahaki Wakhanlon manab ethnocentric oiba maitai radical singa khusamnaduna Kuki zo gi mathakta leptana attack chathari Amaromda New Year numita Chief Minister NBRena Saibolda CRPF personnel singna Kuki zo nupi singi mathakta chathakiba action adu yaningde Chief Minister na pukchen singna wafam adu phongdokpa oirabadi karigi khudakta Saibol kuldagi Central Forcing lokthoktabano haina su Kuki Inpi Manipur na phongdorkli BJP na maikhet maru oiraga Manipur mai chahanbani Malik Arjun Kharge Haukiba numit kharani asida Manipur da irang kangkhalakliba asida Congress luchingba Malik Arjun Kharge na Prime Minister Narendra Modi bu Rajdharma ngaktaba constitutional Maran leiraba misakni haina chairatuna Maran asidagi mahak nangthoktuna chenba ngamloi haikre AICC gi luchingba Malik Arjun Kharge na thadorokpa mahaki ex-post amada Manipur iranga mari leinana Prime Minister Narendra Modi bu saibaga loinana border state ama oiriba Manipur bu BJP na matam punamakta mai chahanba pami haina Maran siraduna mahakna BJP na maikhet maru oiduna Manipur bu mai chahanbani Mahangna makha tarduna Prime Minister Narendra Modi na aroiba oina Manipur da chatkiba adu kumja lising aniga kunithoi gi January thadani madusu vote khomba chatpani adubu Manipur gi irang asi kumja lising aniga kulhundoi gi May 3 dagi horakpani sahi ani farakadorba irang asida ngasi fawba Prime Minister nongmada Manipur da chatri Malik Arjun Kharge na makha tarduna satellite image yauna media gi report ki matung inna hingsa thogdo wathok sing khungang amadagi khungang amada leptana chathari ngarang numitang maktada Kangpokpi district Thokiba hingsagi thogdokta district asigi SP masamok fawba nahaki matik chadraba amadi ikai khangdaba Chief Minister na irang asi laksen bagi mahut nungaitaba phongdoktuna leiri amaromda leba asigi luchingba ama oina tawfam thokpa thodang amata tawdana ngasi fawba Manipur da chatana leiri leba asigi khwaidagi awangba court ama oiriba Supreme Court nasu Manipur bu mahausa gi punsida hanjilaknaba amadi ingtappa puraknaba hotnaba haibasi union amadi state lengakki mathongni haina phongdokpa leikrabani haukiba sahi lising aniga kumari na loidringai Manipur da amukta chatpinaba December 3 ta India bloc ki party singna ahumlak Prime Minister da haijaki adubu chatana adumak chahi loiki political party singna Manipur issue gi matangda nahaka unanaba Delhi da kayarak laglabusu unanaba matampi khide asigumba kaya asimak na nahakna samak Rajdharma ngaktaba constitutionally Maran leiraba misa amani haina Prime Minister Narendra Modi bu pendaba phongdorkli panba yai Kangpokpi district ki Saiboldagi Central Forcing laktokadabani haina demand da miyamna ngarang numidang district asidagi DC amadi SP office ta landarakpaga loinana SP masama personnel kaya aso apan nangbaga loinana khongjang changsinba miyoi kaya aso apan nanghanki Saibon village ta leiriba security force BSF amasung Central Reserve Police Force CRPF sing lakthu haiduna Kuki singna DC amadi SP office ta nung amadi project ta na singba langchinduna landakhibani
Korou nganba khumana thagalakhiba post amada sengdu sak olona lai khoiramlaga sak olakadaba nate sengdu fazana thongba ama changi aduga sak olakadabani puyada adu hairame ada hairame mina leithoklaga oirakadaba nate aikhoigi tawfam thokpa iriba ifurki tawrabadata punamak oirakadabani